ꯃꯃꯥꯗꯒꯤ ꯁꯦꯝ ꯀꯦꯖꯤ 2 ꯂꯧꯕꯅꯤ ꯃꯃꯥꯅꯁꯨ ꯁꯤ ꯍꯥꯞꯄꯤꯔꯦ ꯃꯃꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯃꯥꯁꯨ ꯄꯣꯠ ꯁꯤꯠꯄꯁꯨ ꯌꯥꯝꯅ ꯑꯣꯏꯖꯔꯣ ꯃꯃꯥ ꯀꯩꯅꯣ ꯕꯥꯟꯗꯔꯒꯤꯗꯃꯛꯇ ꯄ꯭ꯔꯖꯦꯟ ꯇꯧꯖꯕꯅꯤ ꯃꯃꯥ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯩꯅꯁꯨ ꯃꯃꯥ ꯑꯩꯒꯤ ꯏꯃꯥꯒ ꯏꯆꯦꯁꯤꯡꯒ ꯃꯄꯣꯛ ꯅꯨꯃꯤꯠ ꯇꯥꯈꯤꯕꯒꯤ ꯉꯝꯖꯕ ꯈꯔ ꯄꯤꯖꯒꯦꯅ ꯇꯧꯕꯅꯤ ꯎꯍꯩꯁꯤꯡꯁꯦ ꯃꯍꯥꯕꯂꯤꯒꯤ ꯌꯣꯡꯁꯤꯡꯗ ꯑꯩꯅ ꯎꯍꯩꯁꯤꯡꯁꯦ ꯂꯩꯔꯨꯕꯅꯤ ꯎꯐꯝ ꯐꯝꯕ ꯏꯃꯥꯅ ꯄꯤꯔꯛꯄ ꯁꯦꯟꯗꯨꯅꯤ ꯏꯃꯥꯕꯨꯁꯨ ꯑꯩꯅ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯆꯥꯎꯋꯦ ꯃꯥꯒꯤꯁꯦ ꯑꯩ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯈꯥꯏꯗꯠꯂꯒꯦ ꯁꯤꯅ ꯊꯕꯤꯅꯤ ꯁꯤꯅ ꯍꯩꯅꯧꯅꯤ ꯁꯤꯅ ꯇꯔꯕꯨꯖꯥꯅꯤ ꯁꯤꯅ ꯆꯅꯥ ꯇꯤꯡꯕꯅꯤ ꯁꯤꯅ ꯂꯐꯣꯏꯅꯤ ꯁꯤꯅ ꯀꯕꯣꯛ ꯑꯐꯥꯕꯅꯤ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯛꯇꯧꯔꯦ ꯂꯐꯣꯏꯁꯦ ꯑꯩꯅ ꯑꯃꯃꯝ ꯁꯦꯠꯇꯠꯄꯅꯤ ꯍꯣꯔꯦꯟ ꯄꯤꯖꯕ ꯅꯨꯡꯉꯥꯏꯅꯕ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥꯅ ꯇꯔꯕꯨꯖꯥ ꯀꯛꯏ ꯃꯆꯥ ꯃꯆꯥ ꯄꯤꯁ ꯑꯣꯏꯅ ꯏꯃꯥꯅ ꯁꯦꯝ ꯑꯆꯧꯕꯗꯣ ꯃꯆꯥ ꯃꯆꯥ ꯄꯤꯁ ꯑꯣꯏꯅ ꯇꯥꯕꯅꯤ ꯍꯣꯔꯦꯟ ꯌꯣꯡꯗ ꯄꯤꯖꯕ ꯅꯨꯡꯉꯥꯏꯅꯕ ꯊꯕꯤꯗꯤ ꯀꯛꯄ ꯂꯣꯏꯔꯦ ꯉꯁꯤ ꯗꯦꯠ 11 ꯑꯥꯒꯁ 2024ꯅꯤ ꯌꯧꯁꯜꯂꯛꯑꯦ ꯃꯍꯥꯕꯂꯤ ꯌꯧꯋꯦ ꯃꯅꯨꯡ ꯆꯪꯉꯒ ꯄꯤꯖꯔꯨꯔꯒꯦ ꯌꯣꯡꯁꯤꯡꯗ ꯌꯣꯡ ꯃꯌꯥꯝ ꯂꯩꯔꯦ ꯌꯣꯡꯁꯤꯡꯁꯨ ꯐꯖꯅ ꯆꯥꯖꯔꯦ ꯎꯍꯩ ꯋꯥꯍꯩꯁꯤꯡꯁꯦ ꯃꯊꯪ ꯆꯍꯤꯗꯗꯤ ꯑꯩꯒꯤ ꯍꯤꯡꯒꯣꯜꯗ ꯄꯥꯟꯕꯁꯤꯡꯗꯣ ꯄꯤꯖꯕ ꯑꯣꯏꯅ ꯆꯠꯂꯅꯤ ꯍꯟꯗꯛ ꯆꯍꯤꯒꯤꯗꯤ ꯎꯍꯩ ꯋꯥꯍꯩꯁꯦ ꯄꯥꯟꯗꯔꯦ ꯂꯦꯟ ꯇꯥꯈꯤꯕꯗꯒꯤ ꯐꯖꯅ ꯆꯥꯔꯦ ꯍꯥꯎꯅ ꯑꯩꯅ ꯁꯤꯗ ꯄꯣꯂꯤꯊꯤꯟ ꯆꯝꯕꯨꯝ ꯑꯃ ꯊꯝꯃꯝꯕꯅꯦ ꯌꯣꯡ ꯃꯆꯥꯁꯤꯡꯅ ꯂꯣꯏꯅꯃꯛ ꯁꯥꯟꯅꯔ ꯂꯩꯔꯝꯃꯦ ꯑꯩꯅ ꯄꯤꯖꯕꯁꯤꯡꯁꯨ ꯐꯖꯅ ꯆꯥꯏ ꯃꯣꯏꯁꯤ ꯁꯦꯟꯅꯔꯤꯕ ꯃꯄꯨꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯁꯨꯃꯥꯏꯅ ꯐꯖꯅ ꯊꯥꯕꯤꯕꯗ ꯆꯥꯔꯤꯁꯤꯅꯤ ꯍꯩꯅꯧ ꯍꯥꯎꯇꯦ ꯐꯖꯅ ꯇꯧꯁꯟꯈꯔꯦ ꯌꯣꯡꯁꯤꯡꯁꯤꯁꯨ ꯌꯣꯡꯅ ꯆꯥꯈꯤꯕ ꯎꯍꯩ ꯋꯥꯍꯩꯁꯤꯡꯗꯣ ꯑꯩꯅ ꯈꯔ ꯄꯨꯔꯒ ꯂꯥꯛꯄꯅꯤ ꯁꯤ ꯆꯥꯔꯒ ꯄꯥꯡꯒꯜ ꯀꯟꯈꯠꯂꯤ ꯍꯥꯏ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯄꯗ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣꯁꯤꯡꯁꯨ ꯊꯥꯒꯠꯂꯛꯀꯦ ꯃꯌꯥꯝ